Lagao Shanabasing Quaidigi Pagatpangamba Police Station Amadi Base Commando Officer Singda Appreciation Letter Figani S. Ibomsa Lamdamasigi Quaidiki Sawa Kumai Ningol Sakuba Amadi Maigi Kumai Diwali Gi Mangoina Husik Manipur Gi Tongan Mapamda COVID-19 Gi SOP Tugaiduna Lagao Kaup Gi Tabak Manipur Gi Mapam Keada Paksana Numidang Amadi Ayuki Matamda Satare Aingi Wangmada Lagao Kaubusing Ngasi Numit Marini Mangani Gi Mamangda Imphal West District Police Ki SP Dr. S. Ibomsa Gi Mieng Makada Police Station Gi OC Amadi Commando OC Singna Asobu Togdang Loduna Lagao Kaubusing Leptana Pagat Pagi Tabak Satari Loinana Mathau Masak Khangna Lagao Sanabamyoy Sing Amadi Polam Sing Khwaidagi Hena Pagat Pangamba Police Station Amadi Commando Officer Singda Appreciation Letter Piduna Ikai Khumnabu Utkani Haina SP Imphal West na Lauthokre Hiramasiga Mari Lenana ngasi PAO-CHE asiga ngasi Imphal West District Police ki SP oina Thaupuriba Dr. S. Ibomsaga wari sanabada phongdorkhibadadi General Election gi matam kuisilaktraba loinana ningol chakauba madi Diwali kumai loinana COVID-19 laisat ki yamna chawba akiba leiringi cherak asida aine yadaba lagao sanaduna sel hundokpagi thabak chathariba si thingnaba ngasidagi numit mangani romgi mamangda Imphal West District ki manungda lagao sanaramba sing leptana phagali hojik phawbuda lagao maru layum amadi lagao sanaba miyoi kya leptana Pagali. Drive asi makhatana leptana sathagani haina phongdoki. SP na makhatana phongdoki badadi ayuk amadi numidang athengba phawba lagao sanaduna sel thum aremada manghanba khana seinaba thoknabagi maram oibatana tana miyam omsinduna lagao sanabana COVID-19 laisat asi sandornabagi achaubu maram ama oihali. Aduna lagao sanaba singi mathakta kanba drive leptana sathagi gani. Loinana laikai likai da leiriba club sangsthan maira paibi lupsing amadi imung manungi mama mapa oiba singna masa musu singbu lagao sanaba asi thingbinabagi thabak chathabina basu SP na appeal tauki. SP na makhatana phongdokhibadadi Imphal West District ki manungda leiriba mafamsingda lagao sanabasing phagatpada khwaidagi mathau masak khangna pangthokpa police station sing amadi commando officer sing khangatuna SP na appreciation letter piduna ikai khunubu utkani haina su lauthokre hairi atopa pawmana amaibi singbu ikai ba pibani Maru Loisang Pandit Loisangi October Kunmari Numaijing Nimita Takhel Khongi Wangmada Leiriba Maruoi Loisang Pandit Loisangi Jagada Atopa Liningi Oiba Karigum Amata Semgat Sagat Pa Yaroi Haiduna Khongjang Jangsilakpa Matamda Ima Amaibi Ama Khangudana Laitongduna Sebau Selakpa Matamda Manahor Mayum Baris Sharma Govinda Temple Board ki Section Officer Amadi BJP Yuba Morsa ki President Oiba Sina Ima Amaibi Adubu Govinda ki Sarna Mitra Purau Laitongba Yaroi Haina Laugduna Sana Mitra Saisilakpa Si Amaibi Karem ka thainabani amaibi singbu khongoinabani Maitei lining satsariba singbu usit thawoidabani amadi ikaiba pibani haina Manipur Pandit Loisangi maikaidagi thadorokpa serol amana phongdorali Serola duna makha taraduna hai Govinda Temple Board ki Section Officer Baris Sarmana October 19 da nungtigi phongba PAO-CHE amada hablakliba Sri Sri Govinda Temple Board ki mioi amatana thokriba thawdo adugi matangda Pandit Loisangi mioi amatada hunduna ngangba amadi kaiba yaba wahi wata sina khiba leite hariba si oidaba masin thiba wafamni Athumatamda Manhor Mayum Baris Sharma Section Officer Govinda Temple Board Amadi BJP President Yuba Morsana Laibak Miyam Khangna Amaibi Singda Lale Haijagadabani Amadi Mari Lenaba Singna Section Officer GTB Manhor Mayum Baris Sharma Bu Matik Chaba Action Lokhatpiu Haina Suserola Duna Makha Tari Atopa Pawmana Masala yang bada inkol yon thokraba pakpada CM gi loina bina lupa lak ama makhai pi duna inkol handokre Thengkhang anirakta laibak thiba thogdokta sokpadagi hojik hogat kangkhat bangamdana matam kuina naduna leirakba masala yengna bhonabada masagi inkol lupa lak ama makhaida yonthokraba Imphal East ki haingang kendragi manungchanna haingang awang likaida leiriba yumnam pakpagi awabada chief minister gi mieng makhada ngasi CM gi loinabi hiainuna lupa lak ama makhai pakpagi yumda satuna khusinakre ngasi ayuk chief minister gi loinabi hiainuna lusingduna laikai gi pradhan K Jayanta haingang development coordinating committee gi president WG10 Haingang United Club Organization gi General Secretary S Tondang amadi laikai gi Meira Paibi Singi Lusingba Sing yauna pakwa gi yumda satuna hariba lupa lak ama makhai gi senpham asi pakwa masada khusinaki loinana khudakta inkol yon khibadagi lawkhiba mioi adusu pakwa gi yumda laktuna hariba inkol yonbagi lupa lak ama makhai du inkol leiriba mioi aduda khusinaki Chief Minister gi loina bi hiainuna pakpagi analayeng naba amadi imung manung gi mateng oina bangasi lupa lising nipu amaga su khusinaki Loina Chief Minister gi mieng makhada ngasi pakpagi yonthokraba inkol amuk hanjin bibaga loina na analayeng bada mateng pangbina ba senpham khya khusinakhiba sigidamakta pakpa amadi imung manung gi mioi singna Chief Minister N Biren amadi mahakki loina bi hiainu amadi atei club sangsthan maira paibi singilu singbi singbu thagatpa phongdokhi Atopa pawmana Manipur macha ama yauna mioi ahum drak konana Nagaland police na phare
Manipur macha ama yauna miyo hum ngarang Nagaland police amadi narcotic cell kangbuna Nagaland dagi tongan mafam dagi phare hairi Nagaland police tagi phangba pawum gi matunginadi ngarang ayuk pung 8 ka minute kulom tapa matamda khujama checkpoint da lambi da lakpa gari sing check tawgi thabak chathabada gari registration number SSO1VK1502 asi check tawbada miyo ama number 4 gram chamga kunga loina na phagat pangam khibani Paraba miyo adu Manipur gi Senapati district ki tadu bilam khaidagi Harupunu Michael Thosa sahinani phu apokpa sosu kawi miyo esi paraba matung matam ikan kanadana atopa miyo ani amasu number 4 gram sahunga 138 ka konana lambi da lakpada gari check tawuda phaba ngamkhibani paraba miyo ani adu Assam gi Karimganj dagi Monjur Ahmad amadi Zoilan Ahmad kawi hairi